All about cryptocurrency. Hojiki matamsida cryptocurrency ase yamnamak discussion taunaraba topic amani mi kaya mingdi tare cryptocurrency kaina adubu masi karino kamaina taurino hojikti cryptocurrency haise widely chatnarakli foreign countries sing even India gi mafam kharada cryptocurrency na laiba yonba bill piba mall da kharcha tauba sina ching bachat narakle hai even chawra businessmen kayana cryptocurrency laisin nari makoina crypto bu launch tawri aduna aikoi su khangba amasang le masigi matang da video sidagi cryptocurrency gi matang da khara khajik bhab tagani khalli masi karino karigi asuk discussion da laklibano masidagi karamna sen tanba yai asine chingba hojiki matamda cryptocurrency yamna chawba asset lanthum haibadu oire khudam oina 2010 da bitcoin amagi mamal dollar ama khaktani means 80 rupees mu ngasi lakh kunthani phubu takre Ethereum coin amagi mamal ahan bada dollar amakhakta piram badagi ngasi lakh anigi manakte yokre masi karamna oirimno karino oirise asuk tamba return se kadai dagino afauba businessman Elon Musk na crypto na payment low bahukre El Salvador gi government haikre makhoi gi oina bitcoin legal currency oire masitana tana prithibi gi afauba financial institutions singna ripple crypto bu transaction tawbaki coin semkri Facebook na su metaverse ko ba crypto launch tawkri India da masigi bill lakre accept tawbaki mata yamna khandari masibu budget oina budget ta khanna bayawri so crypto gi mata da khanghau da haibase adom ye yamna hantana lehogani mayamna asumna khanai cryptocurrency haibase bitcoin asibura no cryptocurrency total 5000 hena market lay madugi manuda bitcoin su amani khangdaba singna cryptocurrency puramakbu bitcoin ni haina khanai bitcoin natana atai crypto coin kay abu altcoin haina su kawi cryptocurrency haisi karino after all masi digital asset amani paisa oina leiti sana lupa gi saktam da natti khutna paibi abanati masi bu leiri bami yoli bami amadi exchange tawriba atutana khangi masi copy tobiadi transaction ama oikrabadi madu repeat yadi masigi copy yadi yamnamak safe and secure ni adubo crypto gi market yamna risky ni yamnamak up and down oi matang da apik pa cryptocurrency kaya madugi value zero iduna jatki aduna crypto gi taibang da changdringai yamnamak learn to butai khajik khakte invest to ba hogadabani changi hairagana hekta panglei lesin ba ai gi oisin gi haiduna ai gi arai ba sen thaba yabnati yamna study toba khangba ma changkigani crypto business ta changbaki marwaiba we kharati ahan bada right crypto exchange choose to batai aduga account hang batai maduda crypto exchange yamdalai khudamoina wajirex binance kaina asumna yamkhri afaba khallaga account ama maduda hangdo khadabani coin switch kuber mase yamna phai hairi masida account hanglaga KYC tauba KYC su yamna yangna tauba yai masi adumbu lopholoi rupa chama dagi trading tauba ya halli hairi yeng thiraga cryptocurrency da amount chaw da bomong da leigadabani ahan ba yamna pikna thadakadabani sen chawna thataroi crypto amatta leidaba trusted oirba yamna panarba trading yamna tauba crypto mari manga da khajik sen thataduna leisinduna thamgani long term thambangam lagani kana ba phangdori se hekta lab oigadabana tinong ni da aduna adumna exchange amada sijinariba email password phone number ado check sin na manghandana thambatai digi locker da thamasu kaidi masi mangkhrabadi nangna leijaw crypto do hanna phangbe aroi password mangkhradi karamna recover tawni cryptocurrency ase regulate oi bajala masi kan bo hangni no regulate oidi mase crypto decentralized asset ni regulate oidabana masi up and down yamna oi kanana puthok pono mapu kanano crypto amagi mase khangboai cryptocurrency miracle oiba pot amani marvelous pot amani haibi masi bu discover to kiba haibase angak pani hojiki matamda lakliba matamda chahi khariki matungda masi revolution ama oirakadori ni aroi butawa pam amana country amaga cryptocurrency gi matang da rule amasung regulation khenai aduna leibak aduga leiriba crypto gi matang da legal rule sing do madu khangbatai madu gi matungina chakpatai nga masi
khangdaba yaraktraba matang moi silakli subject ase masida changdaba haibase apangba oheuduri masina aduna maramoidana masigi matang da learning hogat piare sen khajik thajin ba hobiare loina nate nangi araiba sen purumak nate yamna khangdaba tungda masida khara khajik thajin duna masidagi lap lobiya pra modumda changba hobiare